ꯑꯩꯗꯤ ꯊꯕꯛ ꯁꯨꯕꯗ ꯍꯪꯆꯤꯠ ꯂꯥꯡꯖꯒꯦ, ꯆꯥꯕꯗꯅ ꯍꯨꯃꯥꯡ ꯀꯥꯡꯖꯒꯦ ꯍꯥꯏꯕ ꯄꯥꯔꯇꯤꯗꯨꯅꯤ. KFCꯒꯤ ꯐ꯭ꯔꯦꯟꯆ ꯐ꯭ꯔꯥꯏꯅ ꯍꯦꯟꯒꯗ꯭ꯔ ꯌꯦꯡꯉꯨ. ꯇꯦꯡꯕꯥꯡꯕ ꯃꯌꯥꯝꯅꯀꯣ ꯄꯤꯔꯛꯄ ꯑꯂꯨ ꯃꯌꯥꯝꯁꯦ ꯈꯔ ꯁꯨꯃꯥꯏꯅ ꯆꯥꯊꯣꯛꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩ ꯍꯥꯏꯕ. ꯑꯗꯨꯅ ꯐ꯭ꯔꯦꯟꯆ ꯐ꯭ꯔꯥꯏ ꯈꯔ ꯇꯧꯊꯣꯛ. ꯁꯤꯁꯤꯅꯤꯀꯣ ꯉꯁꯥꯏ ꯉꯁꯤꯒꯤ ꯑꯣꯏꯅ ꯌꯦꯜꯂꯝꯃꯤꯁꯦ. ꯍꯥꯏꯗꯤ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔ ꯑꯃꯅ ꯌꯦꯟꯕꯅꯤ. ꯍꯣꯏ, ꯂꯩꯀꯥꯏꯅ ꯀ꯭ꯂꯕꯅ ꯌꯦꯟꯕ ꯌꯥꯎꯏ, ꯑꯗꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔꯅ ꯌꯦꯟꯕꯁꯨ ꯌꯥꯎꯏꯀꯣ. ꯑꯗꯒꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏ, ꯊꯨꯝ, ꯑꯗꯩ ꯊꯥꯎ, ꯑꯗꯒꯤ ꯃꯥꯒꯤ ꯉꯥꯔꯤ, ꯇꯤꯜꯍꯧꯅꯤꯀꯣ. ꯁꯔꯀꯥꯔꯅꯁꯨ ꯌꯦꯜꯂꯤ, ꯑꯗꯒꯤ ꯀꯟꯁꯔꯟ ꯑꯩꯈꯣꯏꯒꯤ MLAꯅꯁꯨ ꯌꯦꯜꯂꯤꯀꯣ. ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔꯁꯨ ꯌꯦꯜꯂꯤ. ꯃꯣꯏ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔꯁꯤꯡꯁꯤꯁꯨ ꯃꯊꯪ ꯚꯣꯠ ꯂꯦꯞꯄꯒꯤ ꯑꯁꯥ ꯀꯅꯥꯃꯥꯏ ꯇꯧꯕ ꯀꯥꯡꯕꯨ ꯑꯣꯏꯔꯣ, ꯑꯃꯕꯨ ꯑꯣꯏꯔꯣ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯂꯨꯔꯕ ꯇꯥꯟꯖꯥꯗ, ꯍꯥꯏꯗꯤ ꯑꯃꯅꯕꯨ ꯑꯣꯏꯔꯣ, ꯁꯔꯀꯥꯔꯅꯕꯨ ꯑꯣꯏꯔꯣ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯟꯁꯔꯟ MLAꯅꯕꯨ ꯑꯣꯏꯔꯣ, ꯑꯗꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔꯅꯕꯨ ꯑꯣꯏꯔꯣ, ꯀ꯭ꯂꯕꯅꯕꯨ ꯑꯣꯏꯔꯣ, ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯂꯤꯀꯣ. ꯑꯗꯣ ꯁꯣꯝꯒꯤ ꯂꯩꯀꯥꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯇꯧꯔꯝꯒꯅꯤ ꯈꯜꯂꯦ. ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯊꯝꯁ ꯑꯞ ꯀꯣ ꯃꯣꯏꯒꯤꯗꯃꯛ. ꯍꯧꯖꯤꯛ ꯄꯨꯡ 3:30ꯃꯨꯛ ꯇꯥꯔꯦꯀꯣ ꯅꯨꯡꯊꯤꯟꯒꯤ. ꯑꯗꯨꯅ ꯉꯔꯥꯡ ꯑꯩꯅ ꯊꯥꯒꯠꯆꯈꯤꯕ ꯚꯤꯗꯤꯑꯣꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯕ꯭ꯂꯣഗ് ꯑꯁꯤꯒꯤꯀꯣ ꯀꯃꯦꯟ ꯕꯣꯛꯁꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯨꯀꯣ. ꯑꯗꯨꯒ ꯑꯅꯧꯕ ꯚ꯭ꯌꯨꯋꯔꯁ ꯑꯣꯏꯕꯤꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟꯗꯣ ꯅꯝꯕ ꯀꯧꯕꯤꯒꯅꯨ. ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ. ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯤꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯌꯥꯝꯅ ꯃꯣꯇꯤꯚꯦꯠ ꯇꯧꯔꯒ ꯑꯅꯧꯕ ꯀꯟꯇꯦꯟ ꯃꯌꯥꯝ ꯑꯃ ꯍꯥꯞꯅꯤꯡꯕꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯃ ꯍꯥꯞꯄꯤꯀꯣ. ꯑꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯧꯕꯤꯒꯅꯨ. ꯑꯗꯣ ꯁꯨꯃꯥꯏꯅ ꯆꯧꯗꯕꯗ ꯄꯨꯊꯣꯔꯛꯄ ꯁꯤꯕꯨ ꯀꯩ ꯈꯨꯠꯁꯨꯅꯣ ꯁꯤ? 근데 시내 지리 소스네. 그래. मनी मां सादर रखम देखो. ये तो जाब ना वो. हमारे की तो जाब ना. अब वो शीशा की जे. ताजे हाउनी ना नत्रा. तो अम्मा अन्य होमबरी मंगा सीडी क्लास something है जी. हाँ दिलों में सिद्ध नांगे लोग चाह दूँगी. हाँ. how did lo khát không thế nào? Murok sar se. Ha. Cái đâu vậy? Khi xa ra cả hậu cái này thì bác còn anh mang cái xa cái này. Phụ cũng mới lên hậu cái này. Hậu đấy. Hậu đúng không ạ? 무엇이디? 무엇이니 한번 가보자. 혹시 뭐 마스터 셰프니까 송이지? 송이지 영드나. 자, 거기 가지고 이제 살라도 아까 잡아야 돼. 지금 무엇이니 그 양하지 로스는 양면. Phút này gì? Hay như thế nào? Này chứ. Làm cái sao hay lấy nhà gì? Nó ra đi rồi. Ai đi rồi mà không thấy được. 레몬 뭐한테? 저 아이 강 우리 여기 보터 합들어 레몬 뭔데? 합들어 붕어. 합들어면. Cái nào hấp ra? 야 해지 우이 하라 봐. Xin một ngày để ra nhà bộ ấy xem. 하. 에 시게 할와지 그나 사도 봐. Chả tôi nó sẽ là không. em 좀 싸보다 미네. 하니 이미 좀 잡이요. Chả cái hậu. 얘는 이쪽 와 보야 돼. Hai đứa vậy. 오이 해봐. 아이디 타복 수보다 항상 랑자게 싸보다는 후만 감사게 하고 파티도 니고 이디. 싸디 전비. Sam nào từ Suning để vào Mỹ. 아니 수링도 미 더. Chua rùa lạc. 하. Chua rùa lạc.
까나봐. 또 놀라. 보조라도 게이나. 하네. 하요네. 보자. 아스. 보조도 미 부디문이네. 그래. 와. 그래요. 뭐 사실 뭐 tao muốn cái sáng 어도 수만 시면 비까지 님이 게 되면 야가다게. phi 아니야. 또 시기 모록세. 사우디 어디가 푹디바 사글레 호렌 사브로 컴포테. 사람 망가네. 하. Tao có xem cái này. 우스. 하여간 걔는 이게 아니도 잠깐 도게 하이도 아무도 내 시마 사니고 이게 어떤 이동 사이드 이 말이도 뭐 잠깐 통니 잠깐 더울기